EPAC TV News na adom butaram na uksari. Manipur ki tourism department sinduna ukul ki siroi village da thasi ki tang kunda ki hauki ba siroi lili festival ki pau coverage ta unana ba DIPR Manipur ki bus amada chat ki ba pau mi singbu gwal tabi da duty toramba central force na Manipur Haiba wahi asi muthatlu Manipur muthat tragadi chat pa yaru hain athing ba pirak ki ba thong adu akan ba mong da condemn ta wi haina news ni working body am oiriba EPAC group of news na thadura pa cherol man hairi Body Basic Information and the Public Relations Secretary na Kuriak Pidun Thadorpa Chero Sinhai Paumi ki Tabak Tormsing the 8 upon Piak Pahibisi India Constitution Kongo Navan Paumi Sing and Ning Tamna Pau Cobresta with the Atima Piak Pasi Tarina Lopam Tokte Kanglup Amaga Amaga Marta Nungaina Double in Regasu Pau Goiba Tabak Tormsing the Atamana Ayat Piak Pahibisi Aran Kontang Amani Pau Gishin from the Lady of Yoshimbu Awang Watak the Ikai Kumnagadabani Houkhre Oidrabra Makhatana, Paugi Oiba Tabak Tormsing the 8 upon Amata Bibigan. Loinana, Hidam Masidam Marala Yoshimbo, a tuba matam the Paduna Matic Jab Logi Oiba, Dundee Piga the Beni High Wapamsu, News New Working Body Am Oiba, EPAC group of news Natadoropo Cheros in Hairi. Nakalambaramda, Shiro Lily Festival Pau Cobresta was that Kiba the Pau Missing the Central Post na Atima Pira Kibaki Tongadu, Yaning di Haiduna. Houkhre District Working Journalists Association at Hatropos Chirolaman Hairi. Though Adu Justice Putok to the Maralabas and Serak Pika the Beni Hainesu, Houkhre District Journalists Association President R. Lester Makang at Hatropos Chirolaman Hai. Ningsing Bayai, Housing Oidrabra Manipur Neta the Pim Asida, Security Advisor, DGP and Chief Secretary, Pungni Punipangi Mang the Pamtatoka the Beni Haiduna, Pungni Punipangi General Strike, Zataragani Haina. COCOMI na lauthok pasu leigraban paugi marktana atima brick ama Admission open 2025-26 New Model Higher Secondary School 11 Science Haiba Mojing MI Road New Model Higher Secondary School 2025-26 Class 11 Science the mean select nabagi form thara honjare Council to exam 2025 के result का 100% first class success oikraba school में Physics, Chemistry, Biology, Home Science की matik charaba laboratory leraba amadi qualified amasung experience leraba oza singna ताकि तंगुरुबा स्कूल में लाइरबगी पंखे मखात लैबा महिरु क्याबो सेल इसेंग जंगना लारिक तंबा यारबा स्कूल में अरापति की लाखबा नुपा मचानती मसासिंग के ट्रांसपोर्ट फैसिलिटी अमसुंग बोर्डिंग फैसिलिटी सो स्कूल असिदा फंडिगनी मैट्रिक एग्जाम दा मार्क वांग फंगन पास तोरबा महिरु सिंग दमा फ्री स्टूडेंट सेट खुरुम चाबसु बिजगनी नसिमाक न्यू मॉडल हायर सेकेंडरी स्कूल दा लाक्तुना लिंक संबियु अकुबा मरो गिदमा कांटेक्ट नंबर 8787346039 नत्रगा 7005135521 da tanaliyu Makataba Pau Pizari Thasi ki hoki patang kunda ki Houkhre district ki Bakshi round da pangthok liba manga raksuba state level Sirolili festival Haudokpa numit ki thorom da coverage taunana bagi damakta DIPR complex ta ki program mafam da Manipur State Transport MST ki bus amada chatkiba Paumi singbu Senapati district ki manungchana leiba gwal tabi yobuda mafam maduda leiramba jat regiment ki kangbu amana Chatliba bus adu the thaba Manipur Haiba wahi asi lauthok Chatkadabini, Natragadi Chatpi Yaru Hain Ating Piraki Tongadu, Manipur Maite Pangal Welfare Organization MMWO na Akan Mamon the condemned to Hai. Zat regiment as a tribe Tongadu, President Dulgi Sasan Makad Lenga Oibana, Pukchel Sengdaba Mamai Ani Lombi Mamiedu, Sound Tari Haina Miam Lowi the Maram Late. Miam the President Rulaga di Lamdam must have totally Irangasi at 2 Matam de Loshinduna. Santi Hanjilagani Haina Tazramban, at the Bungasidi Masi own and Tina with the Oidrabra. Lamdam City Lam Koibasing Hena La Kanduna, Manipur Oibas Milonda, Hena Pagat Hanabagi Pandamda, tourism sector promoter Duna, Pangto Iva Festival and Duzangangi to Udrum Maram Oirega, Lamdam Masi Miambo, my Pirukumale Haiba Haiman Mutokloi. Matang City Lamdam Masi highest administration party Manipur Governor, Chief Secretary. Festival to remove Madu Chatpagari, the Manipur Haiba Edu Tabi, Yaro Haiba order Tokibadu, like Kibra. Gwal Tabi the Lagam Liba Zat regiment asi, Karamba country, Karam administration, Makoi Oibis salary Pibano, Gwal Tabi Yang Popi Amadi Ukuloina, Manipur square kilometer, Lishing Kunitoi and Sawa Park Sauasi, Manung the Laiba, state posting a sigi salary asi, Manipur Home Department Pibanatabra. Adu Kari Marangino Houkhre Chapa Matamda Manipur Thaba Yaro Haidin Chatpa Yaro Haiba Ating Liba Sin Karigino.
ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯃꯃꯥꯏ ꯑꯅꯤ ꯂꯣꯡꯕ ꯗꯤꯚꯥꯏꯗ ꯑꯦꯟꯗ ꯔꯨꯜ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡꯗ ꯄꯣꯂꯤꯇꯤꯛꯁ ꯇꯧꯕꯒꯤ ꯃꯃꯤ ꯑꯗꯨ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯍꯜꯂꯦ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯃꯅꯤꯄꯨꯔ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯗ꯭ꯔꯕ꯭ꯔꯥ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯁꯤꯅ ꯏꯔꯝꯗꯝ ꯑꯁꯤꯗ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯆꯠꯄ ꯌꯥꯗꯕ ꯍꯥꯏꯕꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯑꯣꯏꯔꯛꯀꯗꯒꯦ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯕ ꯑꯃ ꯑꯣꯏꯔꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯗꯥꯏꯇ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯅ ꯂꯧꯗꯨꯅ ꯃꯤꯌꯥꯝꯅ ꯚꯣꯠ ꯄꯤꯗꯨꯅ ꯀꯥꯈꯤꯕ ꯕꯤꯖꯦꯄꯤꯒꯤ MLA ꯑꯃꯗꯤ ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯇꯦꯛꯆꯥꯛ ꯈꯨꯠꯅ ꯄꯨꯒꯗꯕꯅꯤ ꯂꯣꯏꯅꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯗꯨꯅ ꯊꯣꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯃꯅꯤꯄꯨꯔ ꯃꯩꯇꯩ ꯄꯥꯉꯜ ꯋꯦꯜꯐꯤꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ MMWOꯒꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯗ ꯅꯨꯡꯇꯤꯒꯤ ꯐꯣꯡꯂꯤꯕ ꯈꯕꯔ ꯁꯅꯥ ꯂꯩꯕꯥꯛꯀꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗ ꯀꯔꯤ ꯍꯥꯏꯔꯤ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯟ ꯊꯨꯝ ꯉꯥꯛ ꯁꯦꯟꯅꯅꯕ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯜꯂꯤꯕ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯏꯟꯐꯦꯟꯇ꯭ꯔꯤ ꯔꯦꯖꯤꯃꯦꯟꯠ ꯑꯃ ꯑꯣꯏꯔꯤꯕ ꯃꯔꯤꯁꯨꯕ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠꯀꯤ ꯈꯨꯠꯄꯨ ꯑꯃꯅ ꯇꯥꯡ 10ꯗꯒꯤ 24 ꯐꯥꯎꯕ ꯅꯨꯃꯤꯠ 5ꯅꯤ ꯆꯨꯞꯅ ꯎꯈ꯭ꯔꯨꯜꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯉꯥꯔꯛꯁꯨꯕ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜꯒꯤ ꯄꯥꯎ ꯂꯧꯕ ꯆꯠꯆꯕ ꯁ꯭ꯇꯦꯠꯁꯤꯗ ꯂꯩꯕ ꯄꯥꯎꯃꯤ ꯈꯨꯠꯄꯨ ꯑꯃꯗ ꯆꯠꯊꯈꯤꯕ ꯇꯣꯉꯥꯟꯕ ꯊꯧꯑꯣꯡꯁꯤꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯆꯥꯎꯅ ꯆꯃꯝꯅꯕ ꯊꯣꯛꯍꯟꯕꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠꯀꯤ ꯀꯥ ꯍꯦꯟꯕ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯅꯤꯄꯨꯔ ꯑꯣꯏꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ ꯃꯇꯝ ꯑꯃꯗ ꯃꯅꯤꯡ ꯃꯈꯥ ꯇꯝꯕ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅ ꯂꯩꯖꯔꯝꯕ ꯃꯅꯤꯄꯨꯔꯕꯨ ꯏꯟꯗꯤꯌꯥꯗ ꯅꯝꯇꯤꯟ ꯇꯤꯟꯁꯤꯟꯈꯤꯕꯒꯨꯝꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯑꯁꯤ ꯆꯤꯡ ꯑꯃꯗꯤ ꯇꯝ ꯅꯠꯇ꯭ꯔꯒ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯅꯠꯇ꯭ꯔꯒ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯈꯥꯏꯗꯣꯛꯈ꯭ꯔꯕ꯭ꯔꯥ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯈꯥꯏꯗꯣꯛꯈ꯭ꯔꯕꯖꯥꯠꯅꯣ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯀꯌꯥ ꯐꯥꯎꯅꯗꯕꯁꯨ ꯅꯠꯇꯦ ꯁ꯭ꯇꯦꯠ ꯐ꯭ꯂꯥꯋꯔ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯑꯃꯠꯇꯗ ꯁꯥꯠꯇꯕ ꯁꯤꯔꯣꯏ ꯂꯤꯂꯤꯕꯨ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕꯒ ꯂꯣꯏꯅꯅ ꯑꯄꯨꯟꯕꯒꯤ ꯑꯃꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯕꯒꯤ ꯃꯔꯤ ꯄꯨꯔꯛꯀꯗꯕ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜꯒꯤ ꯄꯥꯎ ꯂꯧꯕ ꯆꯠꯂꯤꯕ ꯄꯥꯎꯃꯤꯁꯤꯡꯕꯨ ꯃꯐꯝ ꯀꯌꯥꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯕ ꯄꯥꯎꯃꯤ ꯈꯨꯠꯄꯨ ꯑꯗꯨꯅ ꯇꯣꯡꯂꯤꯕ ꯒꯥꯔꯤꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯇ꯭ꯔꯥꯟꯁꯄꯣꯔꯠꯀꯤ ꯕꯁ ꯑꯗꯨꯗ ꯊꯥꯔꯤꯕ ꯃꯅꯤꯄꯨꯔ ꯂꯧꯊꯣꯛꯀꯗꯕꯅꯤ ꯂꯣꯏꯅꯅ ꯕꯁ ꯅꯝꯕꯔꯗꯨꯗ ꯌꯥꯎꯔꯤꯕ MN ꯍꯥꯏꯔꯤꯕ ꯑꯗꯨꯁꯨ ꯃꯅꯤꯄꯨꯔꯒꯤ ꯅꯝꯕꯔꯗꯨꯁꯨ ꯊꯥꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯄꯤꯔꯛꯈꯤꯕ ꯑꯌꯦꯠ ꯑꯄꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯑꯃꯠꯇꯗ ꯆꯠꯅꯗꯕ ꯊꯧꯗꯣꯛꯅꯤ ꯍꯥꯟꯅ ꯂꯣꯀꯦꯜꯒꯤ ꯊꯥꯛꯇ ꯄꯥꯡꯊꯣꯛꯂꯝꯕ ꯀꯨꯝꯖꯥ 2013ꯗꯒꯤ ꯍꯧꯅ ꯉꯁꯤ ꯐꯥꯎꯕ ꯁ꯭ꯇꯦꯠꯀꯤ ꯊꯥꯛꯇ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤꯕ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯅꯤꯡꯊꯤꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯄꯥꯡꯊꯣꯛꯄ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯍꯣꯠꯅꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯗꯤ ꯂꯩꯉꯥꯛ ꯂꯩꯇꯕꯒ ꯆꯞ ꯃꯥꯟꯅꯔꯕꯒꯨꯝ ꯑꯣꯏꯔꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯆꯍꯤ ꯈꯔ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯕ ꯃꯇꯨꯡ ꯀꯨꯝꯖꯥ 2025 ꯑꯁꯤꯗꯗꯤ 5ꯁꯨꯕ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯅꯨꯃꯤꯠ 5ꯅꯤ ꯆꯨꯞꯅ ꯎꯈ꯭ꯔꯨꯜꯒꯤ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯄꯥꯡꯊꯣꯛꯅꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯄꯥꯡꯊꯣꯛꯄ ꯍꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯃꯥꯡꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯂꯩꯉꯥꯛꯀꯤ ꯇꯨꯔꯤꯖꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯏꯝꯐꯥꯜꯗꯒꯤ ꯎꯈ꯭ꯔꯨꯜ ꯐꯥꯎꯕꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯇꯤꯛ ꯆꯥꯅ ꯊꯝꯂꯦ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯃꯐꯝ ꯀꯌꯥꯗ ROP ꯄꯦꯇ꯭ꯔꯣꯂꯤꯡ ꯆꯠꯇꯨꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯈ꯭ꯔꯦ ꯃꯤꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯅꯅꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯇ꯭ꯔꯥꯟꯁꯄꯣꯔꯠꯀꯤ ꯕꯁ ꯍꯦꯂꯤꯀꯣꯞꯇꯔ ꯁꯥꯔꯚꯤꯁ ꯂꯩ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯈꯪꯍꯟꯕꯗꯤ ꯂꯩꯈꯤꯕꯅꯤ ꯂꯩꯉꯥꯛꯅ ꯈꯪꯍꯟꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕꯗꯤ ꯒꯕꯔꯅꯔꯅ ꯍꯧꯗꯣꯛꯀꯗꯕ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯒꯤ ꯄꯥꯎ ꯂꯧꯅꯅꯕ DIPRꯒꯤ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯃꯅ ꯄꯥꯎꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯎꯈ꯭ꯔꯨꯜ ꯇꯝ ꯆꯠꯄꯗ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠꯀꯤ ꯈꯨꯠꯄꯨ ꯑꯃꯅ ꯌꯥꯏꯉꯪꯄꯣꯛꯄꯤ ꯑꯃꯗꯤ ꯒ꯭ꯋꯥꯜꯇꯥꯕꯤꯒꯤ ꯃꯔꯛꯇ ꯕꯦꯔꯤꯀꯦꯠ ꯑꯃꯗꯤ ꯃꯔꯤꯁꯨꯕ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠꯀꯤ ꯒꯥꯔꯤꯁꯤꯡ ꯐꯩꯖꯤꯟꯗꯨꯅ ꯊꯠꯈꯤꯕ ꯑꯗꯨ ꯂꯩꯉꯥꯛꯀꯤ ꯌꯥꯊꯪꯂ ꯅꯠꯇ꯭ꯔꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯨꯜꯗꯤꯞ ꯁꯤꯡꯍꯒꯤ ꯌꯥꯊꯪꯂ ꯍꯥꯏꯕꯗꯨ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯤꯌꯥꯝꯅ ꯁꯦꯡꯗꯣꯛꯐꯝ ꯊꯣꯛꯏ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠꯅ ꯆꯠꯊꯔꯤꯕ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨ ꯂꯩꯉꯥꯛꯀꯤ ꯌꯥꯊꯪ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯄꯥꯝꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨꯒ ꯃꯥꯟꯅꯔꯒ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠꯅ ꯆꯠꯊꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯗ ꯑꯆꯧꯕ ꯆꯃꯝꯅꯕ ꯑꯃꯁꯨ ꯑꯣꯏꯍꯜꯂꯤ ꯆꯠꯊꯈꯤꯕ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠꯀꯤ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯅꯤꯄꯨꯔ ꯑꯣꯏꯗ꯭ꯔꯕ꯭ꯔꯥ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯒꯕꯔꯅꯔꯅꯤ ꯍꯥꯏꯔꯤꯕ ꯑꯖꯣꯏ ꯀꯨꯃꯥꯔ ꯚꯥꯂꯥ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯄ꯭ꯔꯁꯟ ꯀꯨꯃꯥꯔ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯨꯜꯗꯤꯞ ꯁꯤꯡꯍꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯁ꯭ꯇꯦꯠꯀꯤ ꯀꯔꯝꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯂꯩꯉꯥꯛꯂꯣꯏ ꯑꯣꯏꯕꯅꯣ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯆꯃꯝꯅꯕ ꯑꯃ ꯑꯣꯏꯔꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯋꯥꯊꯣꯛ ꯑꯁꯤ ꯆꯥꯎꯊꯣꯔꯛꯇ꯭ꯔꯤꯉꯩꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯤꯌꯥꯝꯗ ꯁꯦꯡꯗꯣꯛꯍꯧꯕꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯑꯣꯏꯒꯅꯤ ꯅꯠꯇ꯭ꯔꯒ ꯈꯣꯏ ꯃꯍꯨꯝꯗ ꯆꯩꯅ ꯊꯤꯟꯕ ꯍꯥꯏꯕ ꯄꯥꯎꯔꯧꯗꯨ ꯇꯥꯗꯨꯅ ꯇꯣꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯃꯅꯤꯄꯨꯔꯗ ꯅꯨꯡꯇꯤꯒꯤ ꯐꯣꯡꯂꯤꯕ ꯄꯥꯎꯆꯦ ꯁꯅꯥ ꯂꯩꯕꯥꯛꯀꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗ ꯐꯣꯡꯗꯣꯔꯛꯈꯤꯕ ꯄꯥꯎꯁꯤꯡ ꯑꯗꯨꯅꯤ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥꯒꯤ ꯏ-ꯄꯥꯎꯁꯤꯡ ꯑꯃꯗꯤ ꯁꯛꯅꯥꯏꯔꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡꯕꯨ ꯃꯤꯌꯥꯝꯗ ꯌꯧꯍꯟꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯍꯜꯂꯤꯕ EPAC TV ꯅ꯭ꯌꯨꯁ ꯍꯥꯏꯕ ꯅ꯭ꯌꯨꯁ ꯅꯦꯠꯋꯥꯔꯀꯤꯡ YouTube ꯆꯦꯅꯦꯜ ꯑꯃꯗꯤ Facebook ꯄꯦꯖ ꯑꯁꯤꯕꯨ ꯑꯗꯣꯝꯅ ꯂꯥꯏꯛ, ꯁꯦꯌꯔ, ꯀꯃꯦꯟꯠ, ꯐꯣꯂꯣ ꯑꯃꯗꯤ ꯁꯕꯁꯀ꯭राꯏꯕ ꯇꯧꯕꯤꯗꯨꯅ
tung koina miyamgi seba tauba ngamnanaba support taubiyu haizari. Ningsingba yai EPAC Group of News Haiba News Networking Body asigi mityeng makhada EPAC TV News Haiba YouTube channel amadi Facebook page asi hangdoktuna miyamgi seba tauduna laglibani.